IMPHAL East District ki MOIRANGPUREL KHUNOU MAMANG LAIKHONG LEINGOI PEKPHAM MANAKTA Kuki Khutlai Paiba Shingna Nongmei kaya KAPSHILLAKTUNA attack CHATHARAKHRE Jcb Excavator ani Mahindra Thar ama Kuki Mei Tharamle haire Thaudok ase ngasi numit yung majong pung 3:40 tarakpa adwaida Khutlai Paiba Paiba Kuki khara MOIRANGPUREL KHUNOU amade LAIKHONG ani gi marakta leiba LEINGOI platform amada kumtharaktuna Nongmei amade bom kapsinduna attack chathaba horakibane Makoi kumtharakpa matam aduka ikan kanadana LAIKHONG mamang ching amade itham mamang ching lomdasu Kuki Shingna tampak lomda Nongmei kapthaba horakhe Nongmei kapagi makol tabada manak nakpada leiba khunja sing mayum thadoktuna lanjanaki haire Kuki Khutlai Paiba Shingna Nongmei kaptharakpagi pau adu hek phangbaga IMPHAL East District Police ki commando team sing mafam adu changsinduna Kuki Khutlai Paiba Shingga khut hanaduna Nongmei kapnakhe Yamna Khonglai Tuna State Force Sing Changsalakpadage Kuki Khutlai Paiba Shing ado Changthak lomda khongfom handoktuna leikhe Nongmei kapnariba mafam adudagi panglap laptana kai hautaba lambi ki mafam amada Jcb Excavator gari ani Mahindra Thar ama Kuki Shingna Mei Tharamle police thengnaki haire Talak aduda mioi amasu thiba khangdana leire haibagi pau ama lakpadage IMPHAL East District Police Commando na paksana question duna thiba humbagi thabak chathabada makiba mioi ado kai hautaba lambi amagi manakta lotuna leirambadage IMPHAL East District Police Commando na asoi angam yauduna puthoraki haire Nongmei kapnabagi thaudok ado numidang wairam yachanglakpa adwai fawban leptana kapnakhe adumakpo thoidokpa asok apan misimina thokpadi yaukide haina pau asina makhat tari